Nagamisam taru ikui kuidina thadoroktrabadi maigi sing pokhairaklagani Kabui Mothers Association. Manipurda lairiba yellow furup sing asina waraklibisi kuirikle maramasina koisaunarba miyamna punshinduna maigi singumna pokhairkani haibasi Manipur lengakna khanthadaba tawbiganu hairaduna phajinduna thamkhriba nagamisam tarukpu atenba matamda thadoroktrabadi thoganingdaba thodok oina maigi sing pokhairkani haina Kabui Mothers Association kama Manipur ki President Aton B Kamaina Fongdokre. Pastor Yauna Nagamisam Taruk Fazin Krabamatungda, Hosik Fawa, Tador Tabaki Mayokta, Nagafuruk ki Nupa Musungnupi Mayamna, Atopa Purup Singa Kucham Naduna, Kongjang Kaya Lept and Sangsilapagi Makatarak Pada, Narang Mezor Kulgi, Maten Maida, Kulasigi Miyamna, Konsa Kulgi, Nagamisam Tarukpu, Koki Terrorising na Hosik Fawa, Tador Tabagi Mayokta, Sangsin Kiba Wakat Kongjang da Saruk Yaraduna, Wafamasipian, the Bukola Fongtok Kibani. Kamagi President Sinamakata na hai, May Ahum so lising anika kulum doi dagi haurkiba irangasi sahi ahum hendoroktuna, Mari Sangsilakle, Manipur da lan git haudok sing na otuna nairakpadaki, Miyam Laitafum Kangdre, Masigi Makata Rakpada Thasigi Tarahum Doida, Konsa Kulgi, Naga Misam Tarukpu, Kuki Sing na Fazil Lagatam Kivadagi Ngasi Faw with Hadorok Urlenga no Matik Sada Vadagi Misam Miam the Kudong Tiba Nangalibani, Naga Misam Taruk Pa Kribasi, Sire, Natragana Hingli, Haiba, Kangdana Lady, Maramasina, Makoi, Lakidrabasu, Sire, Haibiro, Natragana Hinglagana Hingle, Hai Namiam, the Lautopiro, Hinglabasu, Natragasirabasu, Makoi, Bukuchin Rakbana, Apabu Egani, Kuki terrorist sing di Napal Kab Dona Mamai Tangatun Leire, Kuki Nupi Sing Su Mari Longlak Tuna, Lairak Pada, Manipur Lengak na control Tobungam Dabasi, Mama Ama Oina Piende Haiki. Manipur da Tangdu Laita Bab Haibadu Pami Hairaduna, Kuki Singna, Misam Sing Paraga, Makoi Pandam Pangadra Hanki, Manipur gi yellow mi sing na wabya ba waraglabanina mayuk narak papian da sing punshin duna mai gi sing dauna pokhair kani haibasi Manipur lengak na khangbi gadabani haiki ngasi gi khongjang da saruk ya ki ba sing na naga misam taruk khudak ta thador kadabani haiba yauna tongan ba demand sing iba plate card sing paiki litan da mukasu kapna kre Karani tolu draba matung da ngarang nungtil pung ani rom tarak padagi hauraga nungtil pung manga mangkhai rom tarak paphau bada ukrul district litan PS na kon ba chepu kuki khulgi nongpoklom da leiba sikibung naka khulgi village volunteer singa gi marakta drone thagalakpagi wahau dagi khul ani gi marakta khulai paiba masel onsin aduna nongwai kapna khre nakal animak na nongwai maru chamagi yangkhai dagi na chani rom kapna ki nongmai kamna bagi makol tabadagi Central Forcing na bom khara kapsin badagi nakal ani nongmai kapna lebki thaudok asida asok apan yaw khide hairi numit nini gi bank strike torgari State Bank of India Staff Association SBI SA Manipur region gi cherol amagi matung inna tha asigi kunmanga amsung kuntarukta All India State Bank of India Staff Federation na Laibak sin bathung na sangsil kadoriba numit nini gi bank strike ta association asina su sagot kani hari maramasina customer sing na makoi gi financial transaction sing da mathau ta ba branch sing da aten ba matam da loisan biu hai ba galoina na tha sigi kolom do yam sung kun mari gi mari su bathang ja amasung nongmai jing oibanina hari ba numit sing asida branch sing thong hanglaroi akoi gi bank sing gi online servicing amasung ATM gi khudong chaba sing di customer sing gi yengladuna hangani hari nationwide general strike na taliba demand tara turki manungda messenger sing recruit toba armed guard sing recruit toba pension fund manager bu NPS employee sing da hongdokpa permanent job sing outsource toba lepa patik chaba staff sing hapa career progression scheme review toba July tara manga so lising ani ka kunmari dagi hauraduna physician consultation charges piba medical reimbursement scheme hen na fagadhan ban sing basing yauri matam khara ising piba ngamlaroi PHED gi water supply maintenance division number ani gi EE na khanglakpagi matung inna porongpat water supply scheme gi maintenance ki thabak sing na maram oiraduna All Second Soyum Laikai amasung Soyum Laikai main road ki maning thang basarukta leiba wangkai kunau gi mafom kharada matam khargi oina ising piba ngomkiroi hairi
Manipurda Idul Zuha gi suti. Lainga ke Secretariat GAD Records and the Library Section na ngarang thokpa cherol amada November 13 sok lising ani ka kunma da circulate tawkiba office letter number LIB samasupna ama oblique sok lising ani ka kunithoi GAD partha close amagi matung inna Idul Zuha gi suti asi May 13 sok lising ani ka kuntaru yumsa kaisa numitta pangthokani hai kibadu Manipur gi oina numit asi ki thauram tha asi ki kunipan sagol sel numit ta pangthok lagani maram asina May gi tang 13 ta suti oi kibadu hongdok laga Manipur lainga ki oina May 19 da suti oirgani hari Rims Hospital da yerum amati lafo gi award pa leirakle National Highway singda pochai puthok pusin tawbada ayat apan mayok nariba sina maram oiraduna sana thangna nabo polam singi manungda yerum amasung lafoi marang kai na phangnadre haina rims na phongdorok loina na polam sing asi kaithel da su phangdre hairaduna admit tawroba patient singda sang naina ayukta sana nabo pi ba polam singi manungda yauriba yerum amasung lafoi ki award pa leirakle hairi Rims ki maikai ki fibam asi kupna yengsinduna aten ba matamda mahausa gumna sana thangna naba polam sing pi ba ngamna naba honari patient sing ki kudong sa daba hanthana naba ato pathorang sing su paikhatli hairi patam kharagi oina mayok nari ba kudong sa daba sing asi maipu minna ba patient amati attendant amasung miyam da appeal tawrukli yoi ama lekhidre Karang numidang wairam pung taruk makhairom tarakpada Hairok Police Station konba Hairok Part 3 Litan Wang mada car Hyundai i20 MN Sinomari /P ani ama mapan ama accident thokpada gari asi puthorukhiba Hairok Part 2 Kaithel mamangdagi thoksom manglem Elias Boni sahinipu suraba apokpa lekhidrabati H inau kouba mioi ama Laikan nabangam dana laikidre hairi. Voter singbu fadigom dauna lairaga vote kaagni khanba lusing basing para tambirasi. Mahesor thaunaujam. Miyam gi mihut haibasidi center gi lusing basing da miyam gi damakta taksin bangam bagi maril yaugdawni mikhal maya da voter singbu fadigom gumna lairaga vote kaagni haibagi wakalon sen balusing basing para tambirasi haina RPI gi National General Secretary Mahesor Thaunaujam na phongdokre wafamasi RVY amadi ADIP gi makhada Composite Regional Center Imphal amadi PMDK Imphal na khusam naduna kaisam thong irom pukri mapal community hall da pangthokpa AC asigi ward number 13 amasung 12 gi ahal singgi assessment camp ta saru yaraduna phongdokkibani Mitay mayek tambi bagi awareness pangthok lagani milal Mitay irol iyek loina silon apun balop milal kanglai pag amasung Manipur in Kolkata MIK ga kucham natuna Kolkata da lairiba Manipuri singbu lem na mitay mayek tambi bagi awareness program ama pangthok lagani haina milal gi sarolam na phungdorli amaromda ningthau khongda nong saba kaithel gi maming iba market hairi basi Ima kaithel haina onthokna naba mari leinaba singda aiba serol pisinduna taksin kre hairi nakalam romda film forum Manipur amadi milal gi tawmi singa haukiba lebak pokpa numitta forum sigi office ta famina duna Manipuri film singi credit title mitai mayek ta thawa haina mamang dagi satharki ba wareb adu henna sesin han bagaloinana Manipuri film da lolyan yaudnaba honaminaba haina su wareb laukre hairi Mirep amana India gi migrant workers sing sanghaloi haina campaign chathakre Taiwan gi city council gi mikhal gi mari lenana Mirep sing na paksan na campaign chatharakpada Taiwan People's Party gi member ama oiba mikhal asida independent Mirep oina tholagliba Li Hongyi na karigumba mahak na mikhal asida mai paklaklabdi Taiwan da India gi migrant workers sing sanghaloi haina phongdor khibada natana Mikhal Gamari Lainaba anti-India billboard puthorpadagi chawna wathok oirade Taiwan da laiba India masa sing yauna India gi lusing ba kayana Taiwan da India gi migrant workers sing sanghaloi hairibisi mioi ba amabu saksu yengduna
misang mikhai nai ba thawong utpani haina yaningdaba phongdoknarki Taiwan gi mafam kaya da anti-migrant worker policy miyamna pamnarukpagi mami ubada natana mikhal mayoknariba mri phawbna anti-India oiba wafam phongdoktuna mikhal thengnanaba honarakliba laibak asida migrant workers singbo yaningdabgi sang hengatlakle haibasi mayek sengna takli li hungyi na phongdorkibada migrant workers singi policy da mipung khudingmakna masa-masagi oiba tongan ba mityeng thamnari Taiwan da migrant workers sing thomjilakpa pamdaba haibasi akhannaba mityeng amani migrant worker khudingmakki mayokta lepkani haibadi nate adumakpu India dagi lakpa migrant workers singbu yengsinnanaba regulation matik sana leitriba phawba makoigi mayokta leigani haiki Iran dagi enriched uranium puthokibi yaroi Supreme Leader Enriched tawroba Iran gi weapons grade oigadoriba uranium sing asi laibak asidagi puthokiba yaroi haina Iran gi Supreme Leader Ayatollah Mojtaba Khamenei na akan muwafam thamkre Iran gi enriched uranium lauthok pa haibasi West Asia da thokliba lan asi loisin bagi maruoiba wafam ama oidun lakhibani United States ki President Donald Trump nasu Iran gi enriched uranium United States da piduna lan asi loisinsi haina phongdokkiba leikre adubu Supreme Leader Ayatollah na nauna thamlakki wafam asina United States Israel amasung Iran gi lan asi henna chawthorpa yabagi fibamda leire hairi Israel gi Prime Minister Benjamin Netanyahu nasu Iran da leiriba enriched uranium sing asi mapung phana lauthokpa ngamlaba matamda lan asi loire haina lawba yagani uranium sing asi lauthoktrabadi lan asi loisinba ngamloi haina phongdokkiba leikre United States amasung Iran na ceasefire gi wafam makhata na wari sanabada hojik phawba yanaba purakpa ngamdana leirkibani mamangda yanakiba ceasefire gi wafam adusu leibak animakna ngaktabana maram oiraga conflict asi henna chawthorkadra haina mipainari hanagumna attack tongnadrabasu laibak ani gi marakta ceasefire sangdokpagi wari sanabada yanaba purakpa ngamdaba asina malemgi oina crude oil gi mamal wangkhal halaktuna miyamda khudongcha daba mayuk na halakibani hari Iran lainga ki senior official sing no phongdokkibada hojik lan asi loisindrabasu nakal animakna ka hena khut thanadana leiraklibasi United States na khongpham handokkibadagini adumakpu United States na handokliba khongpam asi matam khara tangdu leita ba hanjilakpagi phibam malhallam laga khanghaudana amuk hanna attack satharknaba thorang oigani haina Iran gi miyamda section wa thamki Cockroach Janata Party gi X account thingjinkre laingak amadi system bu singnaraduna laibak asigi naha singna semkhiba Cockroach Janata Party gi X Twitter account thingjinkre platform asina phongdokkibada Cockroach Janata Party gi account thingjilklibasi legal demand ama leibadagini haiki adubu party asibu sawgatpa miyoi singnadi laingak nakki badagi thingjin hanbani haiki panbiyawadi chief justice na laibak asigi naha singbu kharami kaubadagi yaningdaba phongdoktuna system gi mayokta puthorkiba party asigi social media page singda supnagi sayol amromda follower million tarahumdoi henkre hairiba masing asi center laingak napai riba BJP gi social media page gi follower dagi helabani party asina chawkhalakliba si kibadagi account thingjin hanbani haina maikai kayadagi phongdoknarki DGHS na Ebola gi advisory puthorkre Congo da case amasu thengnare Ebola na sokhalaba Africa gi mafam singdagi lakpa natraga mafam singasi fauduna lakpa passenger singna immigration clearance laudringeda airport health authority singda report tawrkadabani haina India gi Directorate General of Health Services DGHS na phongdokre DGHS na Congo Uganda amasung South Sudan asi high risk lebak sing ni high na phongdokkibaga loinana mafam sing asi faudun lakpa passenger singda arum laiho hauba koksikpa oba khong hamdhaba
maram chadana I tholakpana singba symptoms asi yaurakpra haibadu kupna monitor taunanaba khangankhi nakal amromda Ebola gi epicenter oriba Congo Ituri province tagi kilometer cham rom chatlaga leiba Congo Kivu province da Ebola case ama thengnarakre kilometer cham rom chatlaga leiba mafamda nauna case thengnakiba asina laichat asi hena paksan na sandorak labra haibigi akiba puknare hairi Football World Cup sogle singaniga kuntaru Prithibig miya masina amata oina punna harau nungaina sanaminarabadi ngamkhaigi sambal oiriba khaidoknabagi pal asi mangkhigani haibasini miyamna khawrangna ngainarakliba FIFA World Cup sogle singaniga kuntaru June gi tarik 12 gi ayuk pung ani tarakpadagi midyeng tawa fanglagani handakki oina lebak ahum haibadi United States A Canada amasung Mexico na yumbu oiraga FIFA World Cup soklising ani ka kuntaruk ki edition pangthokani panbiyabadi handak ki World Cup asida Cape Verde Curacao Jordan amadi Uzbekistan ahanba oina saruk yargadori